New Hope Life Foundation for Disabilities की तरामरी सुबा मपok Kumon Thouram Pangthokhre Jawaharlal Nehru Manipur Dance Academy da pangthokiba thauram aduda Manipur International University ki Director Ningobam Amarjit New Hope Life Foundation for Disabilities ki President Santa Takhelambam Imphal West ki District Subject Matter Specialist Soraizam Devla Devi Manipur University of Culture ki Umanglai Harauba Department ki Head of Department Dr. Nganbi Chanuna Thouram gi maru oiba mithunglen sing oina sarugya ki Thouram aduga mari lerina specially able person singda ingtham gi achamba khudol tamduni kai khumna ki New Hope Life Foundation for Disabilities ki Treasurer Chingangbam Asanam haki wafam phongdokladuna specially able oiriba miyoi singda mating pangnaba pandamda foundation asi link khalakibani foundation asina disabled certificate Pairam daba miyoi thiduna certificate tanthokpa larik laishu tambagi khudong chaba leitraba specially able person chani yankhai gi matakda mai masing tamhanba yauna tongan ba awareness campaign kaya su pangthokhre makhata na angamba mating pangnabagi damak specially able person singi home ama Imphal East ke pangai da sagatpagi thabak su lakadori ba chai asigi September thada ki horagani haina phongdoki Malayamdragas akhona certificate se tanabiraga moigi suma watpa khotpa se akhona yengjanjaraga moigi certificate tanara pijara kanda akhona sigi function agency sum yauna bai khona program sinjaban pangpasi akhona hoi matamatanggi haiba tare akhona suma manga so adum kana tawde handakina akhona sengna ngachai gi winter section oibanina akhona moigi blanket kumba kai gumba katang kana tawjage na tawbani like su tambagi khudong chaba su dum leijei bako akhona dum mafam school gumbada akhona dum transfer tawraga dum moisi tamjaba moigi anakpa jaga yengaga so akhona dum thajaba haitare angang singse angang si akhona sengna 250 mogi smile di sujare akhona mafam kaya kaya da akhona tawjare I program si program budi akhona home ama charaga khoi pangai da khoi lam leijare hojiksi moisingje home sida leijaraga moigi ngamjaba moina kaino moigi chanajaba simpham jingjo akhona pijaraga moigi kaino tawba haitare akhona sinjabani moisi leinabagi damakta khudong chaba se kitang di watliba khoisi tang 26 ki September adai da di tarani akhoi home chaba khotpa tawbas